Tripurada Manipur miyamna lainanaba guest house ama sabiu haina Puthiba Welfare and Cultural Society Tripura gi Secretary Sinam Bivokna laingaki pukning singsilakli. High Court of Manipur na Landoni amadi Romita Bell pikre Bebisna gi case sayol anigi manungda CBI da sinanaba khanghankre. Naga Santi gi wari gi yanakhiba warol miyam da khanghalu haiba miyam gi khongjang hanba laidri kokomina lauthokiba makha taba khongjang gi saruk am oina ngasisu tongan ba mafam kayada miyam na khongjang sangsilli. Imphal gi tongan ba mafam anida bom pokhai khraba matung Imphal East District Police Commando gi kangbu amana ngasi lamlong kaithel gi akoibada park sanati ba humba gi thabak sathakre miyoi ama laukhatkre. Chief Minister N. Biren na Sangai Festival pangthokpam anigi apunba stall chamri ga maudra taruki computerized allotment pikre. Ngarang ayuk Thangal Bazar gi Sani Mandir manakta sakti lerba bom ama pokhaibagi thokdokta police personnel manga amadi micham ama sok apan nanghankhibabo yaning daba phongdoktuna ngasi langthabal kunja mayai laikai maira paibisingna wakat mifam zathakre. Manipuri Theatre Center Assam na lingkhat kiba chahi kungamanga mapung pharakpagi thauronga mari leinana Manipur gi wangmata leiriba Manipuri Theatre Artist anida tongan ba award kusinagadauri. Mongsangai da leiba chamaga mapan suba CRPF battalion na laukhalakpa civic action program gi saruk ama oina ngasi sewing machine yenthokre. Assam ki Hozai Kendra ki MLA Saliditya Defna Karimganj district ta pangthokpa thauram amada Karimganj pu Sri Bhumi haina nauna mingthon gadabani hairakiba wafam adubu maiki kyadagi miyamna yaningdaba phongdoknakre. Nauna Mizoram ki governor oina Thaupuraba Sri Dharan Pilaina Mizoram asi Kerala ga yamna manaba maramna mahakna mafam aduga yamna laina chusanaba ngamgani haina phongdokre mahakna mahaki maikei dagi Mizoram gi miyam gi yaifanabagi damak honaba yaba honagani haisu haiki.